aham ai maya pun mau kuiga itu muteri masih yesunaba aku umur disibili ba lai kundelalu ke thomsida maya tangwanda lansin bili ba ikan kunja rokunama ikan kunja muteri mahon sini maya biasin aku dithomising lai kuiba ahla sing purmo kusikai kunja muteri ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯁꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝ ꯑꯗꯩ ꯑꯣꯖꯥ ꯅꯣꯡꯕꯅꯁꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯗꯦꯜ ꯂꯥꯂꯣꯛꯁꯦ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯑꯍꯥꯟꯕꯃꯛꯇꯗ ꯐꯥꯔꯁ ꯕꯤꯖꯦꯄꯤ ꯗꯥꯏꯖꯦꯁ ꯑꯋꯥꯔ ꯂꯥꯏ ꯈꯨꯗꯦꯜ ꯂꯥꯂꯣꯛ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯧꯗ꯭ꯔꯥ ꯍꯨꯝꯗꯣꯏꯔꯛꯁꯨꯕ ꯂꯥꯏ ꯈꯨꯗꯦꯜ ꯂꯥꯂꯣꯛ ꯄꯥꯡꯊꯣꯛꯏꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥꯗ ꯀꯔꯝꯕ ꯄꯨꯌꯥꯗ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕꯗ ꯆꯩꯔꯥꯎꯕꯤ ꯍꯥꯏꯕꯁꯤ ꯀꯪꯂꯥꯗ ꯁꯤꯡ ꯆꯜꯂꯒ ꯄꯨ ꯆꯜꯂꯒ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯒ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯒ ꯑꯅꯤꯁꯤꯡꯗ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡꯗ ꯂꯥꯛꯏꯕ ꯄꯨꯊꯣꯔꯛꯂꯤꯕ ꯄꯨꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯄꯨꯌꯥꯗ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕꯗ ꯆꯩꯔꯥꯎꯕꯤ ꯍꯥꯏꯕꯁꯤ ꯌꯥꯎꯕꯒꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯋꯥꯄꯣꯛꯂꯣꯟ ꯊꯤꯜꯂꯦꯟ ꯑꯃꯥꯏ ꯏꯂꯦꯟ ꯄꯨꯀꯣꯛꯂꯣꯟ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯕ ꯄꯨꯌꯥꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯏꯕ ꯋꯥꯄꯣꯛꯂꯣꯟ ꯊꯤꯜꯂꯦꯟ ꯏꯂꯦꯟ ꯑꯃꯥꯏ ꯄꯨꯀꯣꯛꯂꯣꯟ ꯍꯥꯏꯔꯤꯕ ꯄꯨꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯄꯨꯌꯥꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯄꯅꯤ ꯃꯁꯤꯒꯤ ꯄꯨꯌꯥꯁꯤ ꯌꯦꯡꯕꯤꯌꯨ ꯑꯣꯔꯤꯖꯤꯅꯦꯜ ꯀꯣꯄꯤꯁꯤꯡꯒ ꯐꯪꯕꯅꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯦꯄ꯭ꯔꯨꯚ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯃꯌꯦꯛ 19-30 ꯏꯕ ꯑꯗꯨꯒꯨꯝꯕ ꯄꯨꯌꯥꯁꯤꯗ ꯄꯨꯌꯥꯁꯤꯒꯤ ꯂꯃꯥꯏ ꯆꯦꯔꯥ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏꯅ ꯏꯔꯤꯕ ꯃꯤꯇꯩ ꯃꯌꯦꯛꯇꯨꯒꯤ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯌꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛ ꯑꯃ ꯑꯅꯤ ꯑꯍꯨꯝꯁꯤꯅ ꯊꯥꯔꯒ ꯄꯨꯊꯣꯛꯏꯕ ꯄꯨꯌꯥꯗꯨ ꯀꯔꯝꯕ ꯑꯁꯦꯡꯕ ꯄꯨꯌꯥꯅꯣ ꯍꯥꯏꯐꯔꯦ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯒꯤ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧ ꯑꯅꯤ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯈꯨꯟꯅꯥꯏ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯟ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯂꯥꯏꯅꯤꯡ ꯆꯠꯅꯔꯣꯜ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯗ ꯂꯨꯞꯇꯅ ꯂꯩꯈ꯭ꯔꯦ ꯄꯨꯌꯥ ꯃꯩ ꯊꯥꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯗ꯭ꯔꯦ ꯃꯥꯡꯉꯤ ꯍꯥꯏꯅ ꯏꯊꯣꯛ ꯏꯁꯤꯟ ꯇꯧꯕꯤꯔꯦ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯂꯝ ꯂꯩꯉꯥꯛ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯗꯨꯅ ꯃꯤꯅꯥꯏ ꯂꯩꯇꯥꯡꯒꯤ ꯃꯑꯣꯡꯗ ꯂꯩꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯇꯩꯅꯤ ꯑꯩꯈꯣꯏ ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯔꯝꯃꯤ ꯀꯅꯥꯒꯤꯁꯨ ꯃꯤꯈꯥ ꯄꯣꯜꯂꯝꯗꯦ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯂꯩꯖꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯂꯩꯖꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯂꯩꯖꯩ ꯍꯥꯏꯕ ꯋꯥꯍꯩ
ꯃꯇꯝꯗꯨꯗ ꯁꯣꯛꯏꯁꯤꯡ ꯑꯣꯏꯖꯃꯥꯄꯟ ꯀꯨꯟꯊ꯭ꯔꯥꯗ ꯀꯁꯥꯔ ꯍꯥꯏꯔꯤꯕ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡ ꯅꯧꯌꯥ ꯄꯨꯔꯕ ꯑꯄꯣꯛꯄ ꯃꯔꯨꯞꯁꯤꯡ ꯂꯤꯡꯈꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯃꯅꯤꯡ ꯇꯝꯅ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯅꯤꯡꯇꯝꯅ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯂꯤꯖꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯣꯟ ꯂꯥꯏꯅꯤꯡ ꯑꯁꯤ ꯄꯨꯔꯛꯄꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯕ ꯏꯔꯣꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯁꯔꯁꯤꯡꯗ ꯁꯛ ꯁꯣꯜꯂꯤꯕꯁꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯅ ꯑꯩꯈꯣꯏ ꯁꯛꯆꯒꯦ ꯁꯣꯟꯖꯒꯦ ꯍꯥꯏꯗꯅ ꯃꯇꯝꯗꯨꯒꯤ ꯃꯍꯥꯔꯥꯖ ꯆꯨꯔꯥꯆꯥꯟꯗ ꯍꯥꯏꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯒꯤ ꯆꯠꯄꯃꯛꯁꯤ ꯂꯩ ꯍꯥꯏꯕ ꯎꯠꯈꯤꯕ ꯑꯍꯥꯟꯕꯁꯦ ꯂꯥꯏꯅꯤꯡ ꯅꯧꯌꯥ ꯄꯨꯔꯕꯅꯤ ꯍꯥꯏꯕꯁꯦ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈꯪꯖꯔꯕꯅꯤ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯃꯤꯡ kaya ni minta pahalan ni muka mayik terang depan orang ni mayik putera orang ni kumsa orang ni na makon pasien pura alat amat sekolah sebenarnya ya mereka central library mai था जो कराना Hai pray. मणिपुर की central library mai था जो कराना Ani suba sanata. मणिपुर अनि सुबह पुया mai था कैसे इमासी एमके बिनोदी ने मतलब लॉक सुनने को Okay. anyway right of walk on a good many more hot than the pop money is how you want to say is how you money is how you learn that they go to the and longer lining and Nauria follow the Manaka Manipuri Matanda Manipuri Hatam Ray Manipuri the Hello Pukul Sunsal Inform Kana the Sugar lining and Nauria follow Nerkamana Kanga meeting a human monster making magic I could get home with it laying a production of the Kanakan Manipura Abanda so is so much about the two more than we did with the Manipur laying the Hindu Mayamsia Taylor the Babu Mayamsia Taylor meeting one of the land Taylor to bring us in Manipura meeting we found for the heavens to talk calling away. I told you, I'm going to send you more than the ship time in the Tonate, but hey, without the happy rate, meeting Mayaki Mata with the Hitara Karamata Pam the Yard. I told you were yet to look at me half I told you, the hand of the Haifa. What they came, Ehi. the Hitara and trade, meeting Mayek. Yeah, I said, meeting the National Archives of Indiana, Laukoko. Hai pray. Vishnu Court of Water, no Trava, Quirky, Burning, Quirky, Wayne, Press Club, Press Conference, the Women for the Apoka Ipayana, Lady Alan Mansin, Mayam Prochi, Moyuka, and Kotan Tarakido. I got over by you. But on the passing, we did look for Australia, we take that, and you happen, we did look for Australia for the enemy. A city meeting, I'm the Apoka, Murk, and it's a consider that put a cushion the custody, Adula, Holiday, meeting Murk the Karano, Apoka Murk the Karano, I was together. Put the cushion the custody, Makata, and never died. Salam Mahina no Koi Kiwari, Pakam Rafam Koi Kiwari, Pakam Muslim Sormari Malan Sikoi Matan, Salam Mahis Mapan, Kandri Malan, Koi Matan. You know Kumatan the day. Mamadi Kuyar Hana, Pakam Rafam Matan, the Snamina. Malam pun tumna hari atau kumatam zaman Diwali masih ada cerita juga. Anda jawab, saya yang pun hari kaya Abdullah. Siapa Diwali? Saya atau Falebak tadi. Mari pun ada. Abdullah, Abdullah. Saya apa? Lepia ibarat kalau itu ani si paku kalau
미대이 하이로 프로그레시브 파기 콘셉트라든지 농민기 콘셉트 이루어지는 것들과 양의 사이언티픽 같은 거 까무 오늘 미대이 하지 않으나 너희 것이 신가 자기네가 사업을 하는 거 홍보하는 사업 마치다 너희 것이 신전의 신을 대히 높은 사업을 해야 돼. 어느 대히 높은 사업을 없다 또 그러니까 대히 넓은 미친의 걸려라이 걸려라는 과연 방법을 보세요. 너는 진짜 나야 풀어먹고 나가다가 대히가 혹시 대히가 저기로 다 떠가 너희들은 탑다고 풀어먹고 내려는 것들이 나한테 대히들이 아니면 아무것도 누가 알고 야이 법술을 놓고 썩어놓은 경찰 나야 하면서 부재에서 fund이라도 누구들이 라이프를 나누고 봐야지게 그러니까 라이프는 나오기가 들어오는 수술을 하니까 라이프를 나누기 원래 눈이와 함도 사람의 힘을 놓고 보여가 빠한구나 판뽕뽕이와 이끌어놓지 그 민치들이 그러니까 이마지가 지금 다시 딱 빌어놓은 나이 양념을 씹어 마시기 올리는 미세기 많이 보기 비범시다 마마 오비시 보강해가 양을 그대로 뽑기 아무튼 레이기 양을 아이들 반대로 하였다네 먼저 아이디 서플리멘트 안들 합성되어서 아이고 말에 물어볼까 생산을 하니까 아이고 이 여기 네폴레옹 보나파르트 하이미 아이고야 아빠 이마하면서 비트리 도이도 해야 되나 아니라 마마 오기시라고 하는 것 가운데 아이고 가본 사람이 없어도 말이면서 보소리가 있자 그렇구나 와카는 따끔한 메이크업 도고 못합시다 우리가 알게 되지 마마레가 공시위 진 비루난다 내셔널리즘과 그런 비루난다 아두고 마마 아무리 마빠 어렵다 하더니 마사지도 소리들었더니 디스플레이를 거니 마마레가 그냥 타고도 거니 아한놈은 중에 거기 좀 때까지가 소매까지 이런 비피라니 마마 우리 신것이 빠이가 마이라 시기 마마를 비거든 미야수거든 미리다 이사사 무릎 쳤거든 해봐 만पु리 이तिहास करेनो मिटेगी इतिहास करेनो करम में मिटेगी लुकी करी तो काय कोण पोळी शेणे म्हणो पोळी करायला शेणमी भैरवेंद्र महाराजला करी तो पोळी तो ठोकी लागे लाकू हायवे तो पागियो लागे लाकू मसान तीर पोळी शेण की तो करी तर तीसर पोळी शेण की बरो सोने थोड़ा करी मरम सर नायकर दमसर नायकर निथो मोसा नागी 한국은 미카를 들어도 거기 미카 프로그램을 이끌고 하고 싶어 빠마이는 동구와 거기 아시고 미대지 이로 빠마이는 동구 마라 거벌이 미와세 아니 거기 미대지 아시고 이로 이티하스 파카티오 포이 파카티오 그러나 이런 저런 동기로는 비마다 그러더라 필름 때문에 खंडकार को खिलौना चाहिए पामाइनी को घर बनी मिवा चाहिए अकुले पामाइनी को कोई शांति का गोसाइना घर बनी मिवा कोई अकुला अकुला ईश्वर का मजालो जराई को बन खबर करा जब है लाइला को फाके पियो अकुला ईश्वर मयामरी जागा नोका नबर बोला मसान की बिवन यार कर मतलब पोलो को को घूम की वाली यो को सेक्शन भी अगला मसान पोलो के कोई ना कोई इतिहास कोई काम दे नहीं खराब करे कोई इतिहास को काले से पे आवे इतिहास के कराल सुनते पे आवे और कोई पॉइंट करा सुनते पे आवे अगला एक लाइन है नौरे आप पूरे को मसी कोई प्रोफेट ने लाइन नहीं आईबो अदुना लाइन हनमार पिरो वाही वाता तदर बोलते हमसे अरे कोई फार मन दाजे को नवा खादर को नवा अदुरे अरे कोई पामते कर कोई लंबी दो छोड़ दुंगे है वो हमसे समझला अरे मया पर स्कूल गई अगर कोई उदाहरण राम में सुनवा सुनवा और मस्जिद
나가서 공부들이 막하다 아버지 돌아오기 막하다 보이나 그때 여러분이 막하다 남이 그봐 나도 전적이 디네 프로페서